Ani nongmai kapna bada tangkul ama kuki ani sire animaki miyoi mapan sokle yum trahum doina mai thadokre. Ukrul district ki litan PS na konba tongan ma mafam singda leptana thorok liba hana sunabagi tawdok sing asi ihan han na haukiba February 8 ki numidang pung 10 rom tarakpada purb ani gi miyoi ahum mari gi marakta numidang da amada torchlight kapsila i haiba wahawdagi hawrkibani yamsilaklaba misi mina gi tawdok sing asi thorok handanaba lenga ki maikai dagi matam chana section thawrang sing lakhot hawdabadagi kaina thangda paikalakpa security gi thoksil gi manung channa ahenba state amasung central force sing deploy tawduna litanda thoganingdaba tawdoksing thoruktanaba security gi lanban sarakpagi mathakta tha asigi 38 chief minister Kem channa litan phauduna ukrul district headquarter amasung tongan ba tangkul gi kul singda chatuna amaga gi marakta leirakpa thajanadaba sing kokhanduna nungsi sanaba hanjil hananaba wari sarubasu lenga ki maikaidagi litanda law and order ngaknaba thamlakliba security gi lanban sing hanjin na kaibadagi ngasi gi tawdok asi amuk hanna tholukpani ngarang ayung pung manga ga makhairom tarakpada litan PS na koliba sanagi thel amadi sirang khong ani gi marakta sanagi thel khul ngakliba tangkul naga volunteer sing amadi kuki militant sing gi marakta akan bamongda nungmai kapnaduna Manipur gi lansi Myanmar dagi lakpa PS haukip amadi thanglian pau goite na thokhanbani jadubani kumja lising ani ka kulum doi gi me ahum dagi hauna lamdam sida thorok lebe irang si Myanmar dagi lakiba PS haukip amadi thanglian pau goite na thokhanbani makhoi anibu athuba matam da phatuna matik saba chairak pigadamni haina Federation of Haumi gi president Sapamcha Jadumani na phungdorkli wapam asi ngasi kabolikai Dulaland da leiba Federation of Haumi gi office ta pangthokiba pau gi mifam amada phongtok laduna mahakna makhata na haikibada KNO gi president PS Haukipsi Myanmar gi Somra Krek ki mongloi khuldagi Nagaland da matam khara leiraba tungda Chorachandpur da laktuna Manipur bu kuki singi hauruk phamni haina wari singbul da yumpham oina sajilladuna Jalangam the Cookie Nation haiba lairik ama phongduna Cookie naha singda Cookie Len amagi manglan manghan khibani loinana ZRO gi president oiriba Thanglian Pau Guite asisu masama kumja lising mo chama palmar fudra da Zomi National Congress ta vote leptuna Myanmar gi Kajang constituency da MP oiram laba matung lising mo chama palmar fudra manga dagi hauna Naron da changlaktuna makoigi oiba lam ama siamnanaba thabak chathaba hawrakhi maruoina kumja lising ani ka kulumdoi dagi hawrakhiba irang sigi remote makoina paiduna sananing mamong da sanaduna lakhi handaki trong laubi amadi TM kasong gi thodok singsu makoigi khujil thorang ngaktani maramaduna makoi anibu athuba matamda phaduna ain gi oiba matik chaba chairak pigadabani haina su phungdokhi Manipur amasung Mizoram dagi Israel da miyoi lising taruk lom halan kinabagi thorang da ahanba oina miyoi chaniga nifu rom Tal Aviv ta thungkre. Israel gi Prime Minister Benjamin Netanyahu na mamang sahi sok lising ani ka kunmanga gi November da makoi gi laibak ki miyoi singni haiba India gi Manipur amasung Mizoram da leiba miyoi lising taruk lom Israel da amuk hanna halaknabagi thorang laukat kraba tungda ahanba oina Nahan India dagi makoigi furupni haiba nupi yaw na miyoi chaniga ni furom Israel gi Tal Aviv airport ta thungkre. Israel laingak na lokalakpa thaurangi makhada miyoi sing asina Israel da thunglabada laibak adugi miyoi sing na Israel gi firal paihanduna amasung Jew sing gi nat ki isai saktuna taramna okhi. India dagi thunglakiba miyoi sing adu Israel gi laingak amasung laibak adugi miyoi sing nadi Sons of Manasseh ni haiduna saktakhi miyoi sing adu adungai Krista poktringai mamang kumja chatret kun BC da Assyrian kaskarar sing na Israel dagi exile tawkiba laibak adugi Lost tribe ki miyoi sing ni haiduna phungdokhi Israel dagi atopa laibak sing da choi na ta khraba makhoi gi machel manau sing ni haiba miyoi sing bu
Israelda amuk hanjalaktuna Khunda leitahannabagidamak thabak asi Israel leingakna kumja lising mag chamapal marfut daragi aduwaidagi haurukrabani amasung haujik phawbada makhoi gi leibak ki mioi lising tariat lom India da leiri hainasu Israel miyam gi lup ama oiriba Sabhai Israel Organization na fongdoki Nahan gi numitta Israel da amuk hanna halan khraba leibak asigini hairiba mioi sing adu Israel leingak ki Ministry of Integration gi matung inna Israel gi awang thangba sarukta kunda leita halagani aduga Israel gi citizen oinabagi damak makoi Judaism gi lining chatkadabani hairi Makoina Israel da thunglabada leibak adugi Immigration Minister Ofir Sofarna makoibu airport ta taramna ukladuna ngarang makoina Israel da halakhiba asi puwari oihorgadaba mikup amani haina fongdoki Israel lenga ki thausil matungina chahi amada yamdrabada Israel gini haiba malem gi tongan balebak singda leirakliba mioi lising amaga chani rom halnjil laknabagi pandamda thamli hairi mamang sahi soklising ani ka kunmanga gi April dagi hauraduna haujik phawbada tongan balebak singdagi jiu machani haiba mioi lising taran panlom Israelda halakre hairi General holiday nataba thangju numit sing working day sing oiragani Manipur lenga ki ZAD gi maikaidagi ngasi thorukpa notification amagi matung inna makha taba order thoktriba phawba temporary measure oina general holiday tadaba thangju numit singda autonomous body institution sing corporation society board amasung public sector undertaking sing yauna lenga ki loisang punumakta working days CRPF ki nongmai maruna pan badagi laikhidraba micham ahum gi haksang laukhre tha asigi taruk amasung taret ki lonaba hingda tronglawida bom kapselaktuna pikliba angang ani laikhidaba amasung angang ani gi mama buna soghan bagi thaudok thoklaba matungda thaudok adu khul asibu ngak selakliba CRPF personnel singna mathauning thina pangthok tabadagini haiduna khoisaunarba miyamna P Gelmol khulga nangnana laiba CRPF ki post ta thomjilubada nongmaina kapthorokpadagi panduna sokhiba mioi singi manungdagi laikhidraba micham ahumgi hakchang ngasi nungthil rims ki mirel sangdagi lauduna aroiba mathau mangam pangtokre laikhidraba sing adudi tera lukram leiraktagi phawak chau ikhai awang lekai da laikhiba huidrom henry sahi kunthra mari apokpa H mohon Torbung GP gi manung chanba Waikhurok ward number 3 tagi Laisram Jiten chahini putaret apokpa L Udoy Chan amasung Kumbi Tira Khong ward number 3 tagi Wahengbam Bobi sahi kunmapan apokpa W Ibo Chawni laikhidraba ahumgi haksang rims ki mirel sang dagi phawak chaw ikhai gi lamta pung lampak tamna puraklaga mafam asida punna lairol chanki Koi ahumgi haksang sing purakpagi lambida relief camp ta lerakliba IDP sing yauna mioi kaya na laisu katuna ikai kumna utki lairol sanpham dasu thawai yaudraba makoi ahumgi haksang da lining gi oiba thoram pangthok laba matungda lairol sanki thaudok asigi matangda semkhiba JSC ki maikai dagidi makoi ahumgi haksang sing logduna aroiba mathau mangam pangthok libasi laingak ka Kari karamba phibamda yanabadagino haiba chapchana khangbangamdri Mikhal gi duty chatkhiba Central Forcing halaklagani Thasigi kunmapanda pangthokdoriba West Bengal gi anisuba tangkak ki Mikhal gi damak company marfu manga rong gi personnel sing Manipur dagi chatkibadu Mikhal asi hek loibaga panthadana halaklaga law and order ngak pada saruk yargani hari April kuntarettagi tampaki mai loisang sing hangdoktuna mahi tamba hobagi ayaba pibiu jai kuman matam sang na mahi loisang sing thong londuna leirakpana mahiroi singna mahi tambada awawa saitheng nangduna lagli mahiroi haibasi kunai sigi tungi yumbi oigdoribani maramasina tha asigi kuntarettagi tampaki mai loisang sing hangdoktuna mahi masing tamba hobagi ayaba pibiu haina All Manipur Recognized Private Schools Welfare Association ki President Jai Kumanna Phongdorokli. Wafam asi ngasi association asina sinduna
kuki narco terrorist-singna bom kapsinduna Tronglawbida angang ani hatkiba CRPF na micham ahum hatkiba amadi kuki narco terrorist-singna naga misam ani hatkibagi thawdoksing yaningdaba phongdoktuna ngasi Kaisampat Laimazam Lekai Community Hall da Sangsin Kiba Wakat Kongjang da Saruk Yaraduna Mahakna Phongdok Kibani Jai Kuman na Makata na Haikibada Tha Sigi Tarita Kukinat Ko Terrorist Singna Bom Kapsinduna Masagi Mayumda Mamagi Matambak da Tumliba Angang Ani Hatkiba Amadi Tawdok Siga Mari Lainana Misam Singna Yaningda Phongdok Pagi Iho Haurakpada CRPF na Kaplak Panongmay Maruna Panduna Misam Ahum Si Kibakaloinana Imphal Ukrul Lambida Naga Micham Ani Hatkibagi Tawdok Singbu Yaningda Phongdok Tuna Association Asina Wakat Kongjang Si Sangsin Kibani Thawdoksing asida agitation changsinbada asok apan nangduna lairibasinggi mafamda nungaitaba phongdokchari thawdoksina maram oirga tampak lamgi tongan-tonganba sectorsing thong lonsinkhibadagi mahusagum thabakta amatta pangthokpa yadana leirakliba asibusu nungaitaba phongdokli amaromda mahi masing tampham mahiloisangsing thong lonsinkhibana maram oiraduna tunggi yumbi oigdoriba mahiroising asigi mahi masing tambada achauba chaitheng nangle makoibu mahi masing tamhandana tambasina kunai sida mangjar kadaba kaya leibana mahi logisang sing thong hangduna mahi tamba yahangadabani ihau kaya lakpa targasu education sector asidi karamakai komthok piu laibak hupna kunai sigidamakta tawdaba yadraba tanja singda association asina saruk yajagani mari leinaba singnasu miyamna taliba diman pamliba sing munna khanthabiraga tabi tuna ihau asigi waroisin ama puraktuna ing tappa purakpiu tha asigi kuntarettagi tampakta lairiba mahiloisang sing hangdoknabagi ayaba pibiu numitsidagi mahiroising mahi tamba haubada laibak miyamna mateng pangbiu hainasu phongdoksagi Khongjomlangi ningsing thawramda state ki isai sakkadabada national gi isai saktuna hanthana thamlaklibasi akanba mawongda yaningde khaidemani Purgining tambak kannana hona kiba pauna brajabasi na lusingba singbu ikai khumnaba utkiba khongjom de gi thawramda state song oina lejariba sana lebak manipur na saihoba isai sakpagi mahutta lebak asigi oiba national song amasung anthem bande mataram amasung janagana manna nasingba hapsinduna sakkibagi thawong asigi mayokta leiba natte adum oinamak national anthem amasung song asidi August 15 amadi January 16 na chingba national gi oiba function da sakadawani state ki oiba function dadi manipur gi oina lejariba maribak ningba state song sakadawani haina Manipur Human Rights Commission gi acting chairperson oiram khiba senior advocate Khaidem Manina phongdorkli tha kharigi mamangda Duran Cup pangthok khibadasu state song oiriba sana lebak Manipur haina saihoba isai saktuna hogdokki thawong adubu miyamnasu apenba phongdoknaki maramasina ngarang pangthokkiba khongjom numit ki thawramda state song saktana national anthem amasung national song sakribasi sililangliba kangbuna politicalize tawrabra hainasu hangladuna thawong asi akan mamawongda yaningde haiki ngasi nungthil chairap court complex ta senior advocate asina makhata na hai state ki oiba thoramda state song saktabagi thawong asi peningai oide amasung tawphom thokte ngarang pangthokhiba khongjom de gi thoram asigi chamaga kunthra mangarak suba ningsing thoramni hairaduna thoram asi khongjom landa saruk yakiba singbu ningsing duna pangthokpani Sahi kayagi mamangdagi maning tamba lebak ama oina marom dom lejarakhiba Manipur gi ning tamba manghan kidanabagidamag athauba singna thawaina pontha piduna lanthengna khibani hairi ngamloroi khanglaba faubada British ki mayokta lanthengna khiba lanfam adu ningsingbani maramasina ngarangi thauram asi state function oibanina numit asigi thauramda state song sakpham thui haiki Amromda Unlawful Activities Act 1948 ki section nifumdoi A asi hanadagi leiraklabani Act asi gi provision bu designated authority amada empower tawduna
mi phaba punba ngamhanbasi sub inspector natraga inspector amana ngamlambadagi head constable natraga jamendar gi breng ta leiba phawbuna matam amada chingnare hairabadi phaba ngambagi power pibani maramasina ek asidadi anauba nate kanagumba singna nauna hapchilakpa oina lanna khanba yaugani miyamgi ihau asi ek asigi makhada phaba punba yanaba thorang lokalakpani haiki Raghab Chadha amasung AAP gi MP taruk AAP party dagi resign taurga BJP da yaukre Aam Aadmi Party AAP ga yanarkhidraba party asigi MP Raghab Chadha ngasi party dagi resign tauduna BJP da yaurakre Raghab Chadha khakta natana handak Rajya Sabha da AAP gi deputy leader gi pham pirakraba Asok Mital amasung party asigi atopa MP mangasu party dagi resign tauduna BJP da yaurakre Raghab Chadha amasung AAP gi atopa MP tarukna khanghodna BJP da yaurakhiba asina parliamenta party asigi mapangal asuki matik hankibada natana opposition gi mapangal sauna sokhankhre BJP da songsin khraba atopa MP sing adudi Sandeep Pathak Haniki cricketer Harjavardhan Singha Mamang Sahida Kejriwal ga mukna khiba Shoti Maliwal Rajinder Gupta amasung Bikram Saneni makoibu BJP gi president Nitin Navin na taramna okhibaga loinana punna thabak tawminnagani haina phongdokre Raghab Chadha na phongdokhibada constitution gi matungina party amagi apunba MP masingi saruk ahum thokpagi anidi atopa party da yaubiyai masigi matungina Rajya Sabha gi chairman CP Radhakrishnan da aiba cherol pisinduna BJP da yaukibani haiki Sida AAP gi leader singna BJP da songsin kiba MP singbo anti defection law gi makhada disqualify taunanaba khongthang laukalakadori haina agency gi pauna phongdorkli adumakpu party hong khiba MP masing asi saruk ahum thokpagi ani oibana anti defection law chanaba yaroi dabalai amasung AAP gi khongthang asi mai pakloidori hairi Private school khudingmak audit taunanaba NHRC na order taukre Right to Education RTE ek ki makhada thamliba chana kanglon sing khongau naba thawong ama oina laibaga sigi tongan mafam da lairiba private school kaya na NCERT gi lairik prescribe tawbagi mahutta private publisher singi lairik sing oina prescribe tawre haiba wakat ki matangda National Human Rights Commission NHRC na state amadi union territory khudingmakta notice issue tawduna mari lainaba authority singna RTE ek ki sana kanglon sing private school sing na ngaklibra yengsinnanaba amasung akaknaba batangi manungda papung phaba report pikhalaknanaba khangalakre NHRC gi khongthang asi tha asigi mapanda thangalakpa wakat amagi matung inna lokalakkhibani wakat aduda private school singna asigomba thawong chathaba asi RTE ek ki section 18 khongaunabani Private school singna NCERT gi lairik singi mahutta private publication singi lairik sizna hanbana imung kaya da sel thung gi awaba mayokna hanbayai NCERT gi lairik sing sidi ahongba mamalda phangnanaba semlakrabani private publisher singi lairik singdi karigumba matamda ka henna mamal wangbana mairoi singda chapmanaba education system phanganba haiba pandam adu phangnanaba honabada chauna khudong chadaba mayungna halagani masida natana mairoi singda kanadaba mawongda ka henba academic potlum puhanduna henna awaba mayukna halagani haiki